ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯑꯣꯇꯣ ꯑꯃ ꯔꯤꯖꯔꯚ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ ꯃꯃꯥꯗꯨ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕ ꯃꯆꯦꯗ ꯌꯦꯡꯂꯒ ꯆꯦ ꯑꯋꯥꯡꯂꯣꯝꯒꯤ ꯀꯀꯥ ꯁꯥꯃꯨꯒꯤ ꯑꯣꯇꯣꯗꯣ ꯍꯥꯏꯔꯝꯃꯕꯅꯤ ꯏꯆꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯏꯃꯥꯁꯦ ꯑꯩ ꯁꯦꯟꯅꯔꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯉꯝꯃꯨꯀꯣ ꯑꯩ ꯀꯨꯏꯔꯣꯏ ꯃꯧꯄꯥꯗ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯁꯥꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯅꯆꯦ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯤ ꯏꯃꯨꯡꯒꯤ ꯈꯜꯂꯤꯉꯩ ꯏꯃꯥꯅ ꯗꯣꯛꯇꯔ ꯇꯥꯟꯅꯔꯣꯏꯁꯤ ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯤꯕꯁꯤꯅ ꯑꯗꯨꯃꯛ ꯐꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯗꯣꯛꯇꯔ ꯌꯦꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯗꯣꯏꯅꯤ ꯏꯃꯥ ꯏꯆꯦꯅ ꯍꯥꯏꯗꯣ ꯆꯨꯝꯕꯅꯤ ꯏꯃꯥ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯁꯥꯃꯥ ꯂꯥꯌꯦꯡꯗꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯣꯡꯍꯟꯕꯤꯔꯦ ꯅꯨꯔꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯄꯨꯋꯥꯡꯕꯗ ꯐꯣꯟ ꯇꯧꯔꯒ ꯃꯈꯣꯏ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕ ꯑꯣꯇꯣ ꯑꯗꯨꯁꯨ ꯂꯥꯛꯂꯒ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯖꯦꯅꯤꯝꯁ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯄꯨꯋꯥꯡꯕꯗꯣ ꯅꯨꯔꯩ ꯍꯣꯏꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯥꯊꯨ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯏꯃꯥ ꯑꯩ ꯄꯣꯔꯣꯝꯄꯥ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯔꯒ ꯂꯩꯔꯝꯕ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯉꯛꯉꯛꯅ ꯀꯩꯗꯧꯕ ꯅꯪꯗꯤ ꯀꯩꯗꯧꯕꯅꯣ ꯁꯠ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯗꯦ ꯏꯀꯥꯏꯕꯒꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯌꯥꯗ꯭ꯔꯕꯗ ꯏꯀꯥꯏꯕꯅ ꯌꯥꯗꯦ ꯈꯟꯗꯨꯅ ꯄꯨꯋꯥꯡꯕ ꯃꯃꯥꯗ ꯅꯨꯔꯩꯒꯤ ꯃꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯞꯅ ꯏꯐ ꯐꯗꯣꯛꯅ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯃꯤꯔꯣꯜꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯕꯨꯅꯦ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯆꯠꯀꯗꯧꯕꯅꯤ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯇꯁꯦꯡꯅ ꯅꯨꯄꯤꯗꯣ ꯅꯪꯅ ꯂꯧꯔꯅꯤ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯑꯃ ꯈꯨꯝꯂꯝꯗ꯭ꯔꯦ ꯆꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯕꯅ ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯈꯨꯝꯂꯒ ꯄ꯭ꯔꯞ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛꯂꯒ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯏꯐ ꯐꯕ ꯁꯥꯔꯒ ꯍꯥꯏꯔꯕꯁꯨ ꯁꯨꯝ ꯅꯨꯔꯩꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯃ ꯈꯪꯂꯛꯄ ꯑꯁꯤꯗ ꯇꯁꯦꯡꯅ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯄꯥꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯃꯈꯣꯏꯒꯨꯝꯕ ꯏꯃꯨꯡꯅ ꯉꯥꯏꯁꯤꯟ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯋꯥꯈꯜꯂꯣꯟ ꯆꯥꯅꯔꯣꯏ ꯑꯗꯨꯅ ꯑꯩ ꯉꯜꯂꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯂꯥꯞꯊꯣꯛꯅꯕ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯎꯅꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤ ꯈꯜꯂꯒ ꯄ꯭ꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯇꯤꯀꯦꯠ ꯀꯛꯂꯒ ꯁꯥꯃꯥꯕꯨ ꯂꯪꯁ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯝꯃꯤ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯅꯕꯗꯨꯅꯤ ꯇꯧꯔꯤꯕꯗꯣ ꯂꯥꯌꯦꯡꯕ ꯂꯣꯏꯕꯒ ꯁꯥꯃꯥꯗꯨ ꯃꯄꯥꯟꯗ ꯄꯨꯋꯥꯡꯕꯒ ꯂꯩꯈꯤꯔꯝꯃꯤ ꯗꯣꯛꯇꯔꯒ ꯅꯨꯔꯩꯒ ꯐꯝꯃꯤꯟꯅꯔꯒ ꯀꯨꯞꯅ ꯋꯥꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ ꯀꯩꯁꯨ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯌꯥꯝ ꯆꯥꯎꯈꯠꯂꯤ ꯏꯃꯥꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯅꯍꯥꯟꯅ ꯍꯧꯔꯛꯄꯒ ꯌꯦꯡꯊꯣꯛꯂꯝꯕ ꯑꯣꯏꯔꯒꯗꯤ ꯀꯩꯝꯇ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯦꯟꯁꯔ ꯐꯣꯔꯝ ꯇꯧꯕ ꯍꯧꯔꯛꯂꯦ ꯐꯥꯔꯁ ꯁ꯭ꯇꯦꯖꯅꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯂꯥꯌꯦꯡꯕꯗ ꯌꯥꯝ ꯊꯨꯅ ꯐꯕ ꯌꯥꯕ ꯐꯤꯚꯝꯅꯤꯗ ꯅꯨꯔꯩ ꯆꯞ ꯌꯨꯡꯅ ꯃꯃꯤꯠ ꯑꯅꯤ ꯀꯨꯞꯀꯅꯤ ꯈꯪꯗ ꯗꯣꯛꯇꯔ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯣꯡ ꯍꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯈꯠꯀꯅꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯂꯣꯏꯅ ꯐꯅꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯕꯦꯝꯃ ꯍꯛꯁꯦꯜ ꯀꯥꯔꯠꯇꯨ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯗꯤ ꯃꯗꯨ ꯁꯥꯅꯕ ꯑꯝꯇꯪ ꯍꯣꯠꯅꯧꯅꯦ ꯅꯨꯔꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯆꯩ
ꯑꯗꯨꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯛꯁꯦꯜ ꯀꯥꯔꯗꯇꯨꯃ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ, ꯏꯃꯥꯁꯦ ꯑꯃꯨꯛꯇꯪ ꯐꯅꯕ ꯂꯥꯌꯦꯡꯁꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯁꯦ ꯅꯠꯇꯅ ꯀꯅꯥ ꯑꯃ ꯂꯩꯇꯦ꯫ ꯃꯄꯤ ꯇꯥꯔꯦ ꯅꯨꯔꯩ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯝꯂꯒ ꯂꯩꯊꯣꯛꯀꯅꯤ? ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯏꯃꯥꯒꯤ ꯐꯤꯕꯝꯁꯤ ꯀꯩ ꯑꯣꯏꯔꯝꯃꯒꯦ? ꯀꯩꯝꯇ ꯇꯧꯔꯣꯏꯅ ꯍꯥꯏꯔꯤ꯫ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯆꯥꯡ ꯅꯥꯏꯅ ꯅꯤꯡꯊꯤꯅ ꯆꯥꯎꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ꯫ ꯃꯇꯥꯡꯁꯤꯗ ꯃꯃꯥ ꯂꯩꯕꯅꯤꯅ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯣꯏꯗꯕ ꯍꯥꯏꯕꯅꯤ꯫ ꯍꯣꯔꯦꯟ ꯀꯣꯟꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯣꯇꯣꯗ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯅ ꯂꯩ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯁꯃꯥ ꯄꯨꯋꯥꯡꯕꯗ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯈꯜꯂꯒꯦꯀꯣ꯫ ꯏꯆꯥꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯀꯔꯤ ꯋꯥꯍꯩꯅ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯏꯃꯥ, ꯅꯥꯕ ꯌꯥꯗꯦꯀꯣ? ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ ꯏꯃꯥ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗꯨꯗ ꯌꯨꯝꯂꯣꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯄꯨꯋꯥꯡꯕꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯃꯃꯥꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯏꯁꯨꯛ ꯁꯨꯛꯄ ꯃꯥꯏꯊꯣꯡ ꯁꯧꯔꯥꯡꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯅꯥ ꯀꯩ ꯍꯥꯏꯅꯔꯒꯦ? ꯏꯄꯨꯔꯣꯏꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯈꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯒꯤ ꯄꯨꯋꯥꯡꯕ, ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯒꯗꯧꯕꯗꯤ ꯅꯪ ꯃꯤꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯤꯅ ꯑꯁꯨꯝ ꯅꯨꯡꯁꯤꯠꯇꯕꯁꯦ ꯏꯃꯥꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯪ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧ꯫ ꯑꯩꯁꯨꯅꯦ, ꯊꯥ ꯈꯔꯗꯤ ꯅꯪꯒꯤ ꯅꯥꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯤꯡꯕ ꯃꯆꯥ ꯑꯣꯏ꯫ ꯃꯔꯝꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯃꯃꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯑꯍꯣꯏ ꯏꯃꯥ, ꯑꯩ ꯋꯥꯈꯜꯁꯦ ꯍꯣꯔꯦꯟꯗ ꯐꯖꯅ ꯃꯨꯟꯅ ꯈꯟꯈꯤꯒꯦ꯫ ꯑꯗꯨꯒ ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯍꯥꯏꯕꯗꯣ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯋꯥꯕꯒ ꯋꯥꯍꯩ ꯄꯔꯦꯡꯁꯤꯃ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯅ ꯇꯧꯁꯤꯟꯅꯕ ꯑꯁꯤꯗ ꯃꯆꯥꯅ ꯊꯥꯖꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯈꯪꯕ꯭ꯔꯥꯗꯣ, ꯑꯩꯅ ꯇꯧꯕ ꯊꯕꯛ, ꯑꯩꯅ ꯈꯟꯈꯤꯕꯕꯨ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯂꯣꯏ ꯍꯥꯏꯕꯒꯦꯅꯦ? ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ꯫ ꯑꯩꯒꯤ ꯃꯧꯗꯤ ꯑꯩꯒꯤ ꯏꯈꯨꯠ ꯆꯥꯕ, ꯃꯇꯝ ꯑꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕꯤ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯃꯤꯒ ꯑꯩ ꯌꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩ ꯄꯥꯝꯗꯦ꯫ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯒꯁꯨ, ꯍꯧꯅ ꯂꯣꯟꯆꯠ ꯐꯅ ꯈꯪꯂꯒꯁꯨ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯅ ꯍꯔꯥꯎꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯂꯒ ꯅꯣꯛꯏ꯫ ꯉꯁꯥꯏ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯆꯤ ꯎꯪꯕ ꯑꯁꯤꯅ ꯅꯨꯔꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯃꯊꯧ ꯑꯣꯏꯔꯤ꯫ ꯋꯥꯈꯜꯗ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯗꯥꯎꯟ ꯆꯠꯈ꯭ꯔꯦ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯁꯃꯥꯗꯤ ꯀꯩꯝꯇ ꯈꯟꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯊꯣꯏꯕꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯕꯅꯤ꯫ ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯆꯦꯅ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯊꯣꯏꯕꯗꯣ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕꯅ ꯇꯔꯪ ꯑꯃꯗ ꯂꯩ꯫ ꯃꯈꯨꯠ ꯑꯗꯨꯗꯅ ꯍꯪꯒꯥꯝ ꯃꯀꯥ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯆꯦ, ꯑꯍꯣꯏ ꯆꯦ, ꯇꯥꯕ꯭ꯔꯣ? ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕꯤ ꯅꯨꯔꯩ ꯃꯧꯄ꯭ꯋꯥꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯧꯄ꯭ꯋꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯊꯣꯏꯕ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯆꯦ? ꯃꯆꯤ ꯁꯨꯝ ꯎꯪ ꯂꯩꯔꯤꯗꯨꯕꯣ? ꯏꯃꯥꯒꯤꯁꯦ ꯀꯩꯅꯦꯅ ꯍꯥꯏꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯣꯏ ꯃꯥꯏꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯅꯨꯔꯩ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯇꯞ ꯇꯥꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯤꯜ-ꯏꯄ꯭ꯋꯥꯒꯤ ꯃꯄꯣꯛꯁꯤꯅ ꯑꯁꯨꯛ ꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯣꯏꯈꯤꯕꯒꯤꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯤꯔꯤꯁꯤꯕꯣ? ꯑꯇꯣꯝꯕ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯎ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯇꯣꯝꯕ꯫ ꯅꯪ ꯂꯝ ꯍꯦꯟꯒꯅꯨ꯫ ꯀꯞꯀꯅꯨꯕ ꯆꯦ꯫ ꯀꯩꯒꯤꯅꯣ ꯆꯦꯅ ꯀꯞꯄꯤꯗꯨꯕꯣ? ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ? ꯅꯨꯔꯩ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯃꯃꯥꯅ ꯅꯥꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯑꯊꯣꯏꯕ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯀꯔꯝꯕ ꯄꯥꯝꯕꯩ ꯇꯧꯔꯒ ꯃꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ? ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯧ ꯁꯪꯉꯝ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯕꯗꯣ꯫ ꯃꯆꯥ ꯑꯅꯤꯅ ꯁꯥꯔꯤꯕ ꯃꯊꯥ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯃꯥ ꯃꯍꯥꯛꯁꯨ꯫
ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯑꯗꯨꯕꯨ ꯂꯨꯁꯤꯜꯂꯛꯂꯤꯕ ꯃꯥꯒꯤ ꯐꯤꯚꯝꯗꯤ ꯃꯁꯥ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯃ ꯄꯨꯋꯥꯡꯕ ꯃꯦꯂꯩꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯑꯁꯤꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯦꯂꯩꯁꯅ ꯄꯨꯋꯥꯡꯕꯗ ꯌꯦꯡꯂꯒ ꯁꯔ ꯑꯗꯨꯗꯤ ꯃꯃꯥꯗꯣ ꯌꯨꯝꯒꯤ ꯐꯤꯚꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕ꯭ꯔꯥ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯁꯔꯒꯤ ꯅꯨꯄꯤꯗꯨꯒ ꯀꯔꯝꯅ ꯂꯥꯞꯅꯈꯤꯕꯅꯣ ꯏꯈꯧ ꯂꯥꯡꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯦꯂꯩꯁꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯛꯄꯁꯤꯗꯗꯤ ꯄꯨꯋꯥꯡꯕ ꯇꯞꯅ ꯈꯨꯝꯂꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯤꯔꯒꯦ ꯃꯇꯥꯡ ꯑꯃꯨꯛ ꯆꯥꯕꯗ ꯑꯗꯣ ꯑꯩ ꯁꯣꯟꯅꯕ ꯇꯧꯔꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯕꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯅꯨꯄꯥ ꯃꯥꯅ ꯍꯜꯂꯝꯗꯥꯏꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯑꯁꯤꯗ ꯃꯦꯂꯩꯁꯅꯁꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯗꯤ ꯁꯔ ꯑꯩ ꯑꯁꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯑꯁꯦ ꯍꯥꯏꯔꯒ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯁꯅꯥ ꯃꯤꯡꯒꯧ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯃꯦꯂꯩꯁꯅꯥ ꯄꯨꯋꯥꯡꯕꯗ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯤꯡꯒꯧꯁꯦ ꯁꯨꯝ ꯅꯪꯒꯤ ꯃꯤꯡꯗꯣ ꯌꯥꯝ ꯁꯥꯡꯉꯤꯅ ꯑꯩꯅ ꯇꯦꯟꯅ ꯀꯧꯕꯅꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯋꯥ ꯉꯥꯡꯗꯅ ꯃꯤꯀꯨꯞ ꯈꯔ ꯅꯩꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯨꯋꯥꯡꯕꯗꯣ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯍꯜꯂꯛꯄꯒ ꯄꯨꯋꯥꯡꯕꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯎꯕꯗ ꯏꯕꯨꯡꯉꯣ ꯁꯔꯕꯨ ꯀꯗꯥꯏ ꯌꯧꯕꯤꯔꯨꯔꯒꯦ ꯑꯁꯣꯏ ꯐꯥꯎꯕ ꯆꯠꯂꯨꯔꯦ ꯁ꯭ꯀꯨꯜꯒꯤ ꯐꯤꯕꯝ ꯑꯌꯥꯝꯕ ꯂꯣꯏꯔꯛꯂꯦ ꯑꯩꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯈꯟꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯃꯇꯣꯝꯇ ꯁꯨꯝ ꯊꯥꯗꯣꯛꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯁꯔ ꯆꯠꯄꯤꯌꯨ ꯆꯠꯄꯤꯌꯨ ꯑꯁꯣꯝꯅ ꯁꯔꯅ ꯌꯦꯡꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯃꯃꯥ ꯃꯄꯥ ꯀꯌꯥꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯁꯔꯗ ꯄꯤꯖꯒꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯆꯤꯡꯈꯩ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯈ꯭ꯔꯁꯤ ꯉꯥꯏꯔꯤ ꯑꯩ ꯅꯨꯄꯤꯁꯤ ꯑꯝꯇ ꯊꯦꯝꯃꯒ ꯐꯖꯅ ꯀꯣꯏꯖꯍꯧꯔꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯌꯥꯝ ꯆꯌꯦꯠꯅꯒꯗꯧꯔꯤ ꯑꯩꯉꯣꯟꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯗꯣ ꯍꯟꯗꯛ ꯄꯥꯈꯪ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕ ꯄꯤꯔꯛꯂꯤꯕ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯃꯌꯥꯝꯕꯁꯤꯅ ꯃꯍꯥꯛ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯗꯕ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯥꯔꯟꯆꯠ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯔꯨꯗ ꯊꯝꯂꯒ ꯋꯥꯈꯜ ꯑꯗꯨꯗ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯀꯩꯒꯤꯅꯣ ꯁꯔꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯂꯤꯔꯤꯁꯦ ꯑꯩꯁꯦ ꯃꯥꯒꯤ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ ꯂꯝꯂꯥꯟꯕꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯏꯁꯦ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯅꯠꯇꯦ ꯑꯩꯅ ꯄꯪꯁꯥꯗ ꯁꯥꯒꯠꯄꯅꯤ ꯀꯩꯝꯇ ꯈꯜꯂꯝꯃꯣꯏꯗ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯡꯈꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯀꯩ ꯅꯨꯃꯤꯠ ꯇꯧꯔꯤꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡ ꯑꯃ ꯊꯣꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯔꯤ ꯆꯍꯤꯅꯗꯤ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯇꯁꯦꯡꯅ ꯊꯝꯕ ꯄꯥꯝꯃꯤ ꯃꯥꯂꯤꯅꯤꯗꯨ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯃꯅꯦꯒ ꯂꯥꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯂꯩꯁꯅ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯅꯣꯛꯃꯤ ꯇꯧꯅ ꯃꯥꯂꯤꯅꯤꯗꯨ ꯃꯆꯥꯗ ꯌꯦꯡꯉꯤ ꯑꯣ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯪꯕꯣ ꯏꯁ ꯃꯁꯛ ꯑꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯦ ꯃꯅꯦꯅ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯇꯞꯅ ꯏꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯅꯦ ꯍꯜꯂꯛꯄ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯛꯃꯤ ꯇꯧꯅ ꯃꯥꯂꯤꯅꯤ ꯃꯈꯥ ꯇꯥꯔꯦ ꯀꯗꯥꯏꯗꯒꯤ ꯈꯪꯅꯤ ꯍꯥꯏꯕꯒꯦꯅꯦ ꯏꯆꯥꯗꯤ ꯅꯨꯡꯁꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯅꯥꯒꯤ ꯋꯥꯈꯜꯗꯨꯅ ꯈꯪꯗꯦ ꯎꯪꯕ ꯀꯌꯥꯝ ꯍꯧꯔꯛꯂꯤꯌꯦ ꯅꯨꯄꯥꯅ ꯍꯥꯒ ꯀꯣꯏꯔꯒꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨꯀꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗꯩꯅꯦ ꯑꯣꯟꯊꯣꯛꯄ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯥꯂꯤꯅꯤꯁꯨ ꯅꯣꯛꯃꯤ ꯑꯍꯩ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯅꯪꯒꯤꯗꯤꯅꯦ ꯏꯅꯦꯅ ꯂꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯧꯔꯤꯕꯅꯤ ꯏꯆꯥꯅ ꯄꯥꯝꯃꯤꯗ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯅꯦ ꯑꯩꯅ ꯉꯝꯅꯕ ꯄꯤꯗꯧꯔꯤꯅꯦ ꯃꯦꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯗꯨꯅ ꯃꯅꯦꯗꯒ ꯌꯦꯡꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯁꯃꯥꯗ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯄꯤ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯔꯨꯔꯦ ꯑꯗꯨꯕꯨ ꯏꯅꯧ ꯅꯧꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯛꯄꯁꯤꯗꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯤ
ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯔꯛꯀꯗ꯭ꯔꯥ? ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯋꯥꯔꯒꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯍꯧꯒꯠ ꯀꯥꯡꯈꯠ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯉꯝꯗꯦ, ꯃꯆꯥꯒꯤ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗꯦ, ꯁꯤꯅꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯊꯣꯏꯕꯗꯨ ꯃꯇꯥꯡ ꯆꯥꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯊꯣꯡꯒꯦ." ꯆꯥꯛꯀꯤ ꯏꯁꯤꯡꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯇꯣꯛꯈꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯃꯤ꯫ "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯍꯥꯏꯔꯛꯑꯣꯗꯣ." "ꯑꯇꯣꯝꯕ, ꯏꯃꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯧꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯏꯃꯧ ꯃꯁꯛ ꯈꯪꯅꯤꯡꯉꯤꯅꯦ, ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯊꯤꯌꯨꯅꯦ ꯑꯇꯣꯝꯕ꯫ ꯏꯃꯥ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗꯅꯦ, ꯏꯃꯥꯁꯦ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤꯅꯦ." ꯃꯆꯥꯗ ꯁꯨꯝꯅ ꯍꯥꯏꯔꯒ ꯁꯃꯥ ꯀꯞꯄꯤ꯫ ꯑꯊꯣꯏꯕ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯆꯥꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ ꯍꯥꯏꯁꯦ? ꯏꯃꯥ ꯆꯍꯤ ꯌꯥꯝꯗ꯭ꯔꯤ, ꯅꯆꯥꯏꯅ ꯏꯃꯥꯕꯨ ꯐꯅꯕ ꯌꯦꯡꯗꯣꯏꯅꯤ꯫ ꯀꯩꯒꯤ ꯏꯃꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ? ꯏꯃꯥ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ." "ꯑꯇꯣꯝꯕ, ꯏꯃꯥꯒꯤ ꯋꯥꯈꯜꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯏꯪꯅ ꯄꯣꯊꯥꯗꯦ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯏꯃꯥ ꯏꯃꯧ ꯄꯥꯝꯃꯤꯅꯦ ꯅꯪꯕꯣ." "ꯈꯟꯗꯕ ꯅꯠꯇꯦ, ꯈꯜꯂꯤ꯫ ꯃꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯄꯨꯁꯤꯜꯂꯛꯂꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝ, ꯊꯣꯛꯇ꯭ꯔꯕ ꯁꯦꯜꯊꯣꯛ ꯑꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯕ ꯋꯥꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ." ꯁꯃꯥ ꯑꯃꯨꯛꯀꯁꯨ ꯇꯞꯅ, "ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯋꯥꯁꯦ ꯏꯆꯥꯅ ꯇꯔꯥꯏꯅ ꯂꯧꯊꯣꯛꯀꯅꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯅꯤ ꯍꯥꯏꯕꯗꯣ ꯊꯣꯡꯉꯨꯔꯣ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯔ ꯆꯥꯔꯁꯤ꯫ ꯏꯆꯥ ꯊꯕꯛ ꯆꯠꯂꯨꯕꯒꯤꯅꯦ, ꯏꯆꯥꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯀꯣ." ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯊꯣꯏꯕꯗꯣ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯂꯤꯕ ꯅꯨꯡꯁꯤꯂꯥꯟ ꯑꯁꯤꯅ ꯀꯔꯝꯕ ꯇꯝꯕ ꯑꯣꯏꯕꯅ ꯅꯨꯡꯁꯤꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯀꯔꯝꯕꯕꯨ ꯈꯜꯂꯤꯕ ꯍꯥꯏꯕ ꯉꯝꯗꯦ꯫ ꯆꯤꯡꯈꯩ ꯃꯍꯥꯛꯅ ꯃꯦꯂꯩꯁꯅꯥ ꯅꯨꯡꯁꯤꯕꯒ, ꯋꯥꯡꯕ ꯃꯍꯥꯛꯅ ꯃꯦꯂꯩꯁꯅꯥ ꯅꯨꯡꯁꯤꯕꯒ ꯀꯅꯥꯅ ꯍꯦꯜꯂꯝꯒꯅꯤ? ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅꯗꯤ ꯈꯜꯂꯤ, ꯄꯥꯈꯪ ꯑꯃꯗꯤ ꯊꯃꯣꯏꯅꯨꯡꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯌꯥꯏ ꯀꯜꯂꯤꯗ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ꯫ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯃꯦꯂꯩ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯊꯥꯡꯁꯤꯒꯦ? ꯃꯁꯤꯗ ꯈꯟꯕꯒ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯥꯂꯤꯅꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯇꯞꯅ, "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯂꯝꯒꯤ ꯄꯥꯈꯪꯒꯅꯣ ꯏꯆꯥꯅ ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯏꯆꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯁꯤꯕꯣ ꯀꯔꯤ ꯂꯝꯒꯤ ꯄꯥꯈꯪꯅꯣ ꯁꯤꯅꯤ?" ꯋꯥꯍꯪ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯃꯅꯦꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ꯫ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫